ꯄꯥꯝꯃꯨꯕꯅꯤ ꯃꯔꯝꯁꯨ ꯅꯪꯗꯤ ꯃꯣꯛꯄꯅꯤ ꯑꯩꯅ ꯈꯤꯇꯪꯒ ꯀꯦꯖꯕꯁꯤꯗ ꯄꯩꯊꯣꯛ ꯄꯩꯁꯤꯟꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯁꯥꯎꯔꯕꯣ ꯁꯥꯎꯔꯅꯣ ꯕꯁꯤ ꯁꯥꯎꯔꯅꯣ ꯑꯩꯅ ꯀꯦꯖꯕꯅꯤ ꯁꯥꯎꯔꯅꯣ ꯁꯥꯎꯕ ꯄꯛꯆꯗꯦ ꯅꯪꯗꯣ ꯑꯩꯗꯤ ꯑꯉꯥꯎꯕ ꯉꯥꯏꯔꯁꯨ ꯉꯥꯏꯒꯦ ꯅꯪꯅ ꯍꯟꯊꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯁꯥꯎꯅꯤꯡꯂꯁꯨ ꯁꯥꯎꯔꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯗꯤ ꯌꯦꯠꯂꯔꯣꯏ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯅꯤꯡꯂꯦ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯁꯥꯎꯔꯕꯣ ꯁꯥꯎꯔꯅꯣ ꯕꯁꯤ ꯁꯥꯎꯔꯅꯣ ꯑꯩꯅ ꯀꯦꯖꯕꯅꯤ ꯁꯥꯎꯔꯅꯣ ꯁꯥꯎꯕ ꯄꯛꯆꯗꯦ ꯅꯪꯗꯣ ꯑꯩꯗꯤ ꯑꯉꯥꯎꯕ ꯉꯥꯏꯒꯗꯔꯥ ꯅꯪ ꯑꯩꯅ ꯊꯦꯝꯖꯕꯁꯦ ꯉꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯋꯥꯅ ꯈꯪꯂꯁꯨ ꯑꯩꯕꯨꯗꯤ ꯉꯥꯏꯔꯝꯃꯨ 이점 점잡이 네ꯊꯃꯣꯏꯅꯤ ꯑꯩꯅ ꯋꯥꯖꯕ ꯅꯪꯕꯨ ꯐꯪꯂꯣꯏꯗꯔꯥ ꯉꯥꯎꯔꯒ ꯂꯩꯍꯧꯅꯤ ꯑꯉꯥꯎꯕꯤꯒꯨꯝ ꯀꯨꯞꯁꯤꯟꯁꯤꯟꯅꯔꯣ ꯅꯪꯅ ꯑꯩꯕꯨ ꯉꯥꯎꯔꯒ ꯂꯩꯍꯧꯅꯤ ꯑꯉꯥꯎꯕꯤꯒꯨꯝ ꯀꯨꯞꯁꯤꯟꯁꯤꯟꯅꯕꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯑꯩꯅꯒ ꯄꯥꯝꯖꯕ ꯅꯪꯅꯒ ꯍꯦꯛꯇꯣꯛꯄ ꯑꯩ ꯑꯣꯏꯅ 이까이자리다 ꯄꯥꯝꯕꯁꯨ ꯇꯣꯛꯆꯔꯦ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯅꯤꯡꯗ꯭ꯔꯦ 나이tom 따라 ꯂꯩꯖꯍꯧꯔꯒꯦ ꯅꯨꯡꯁꯤꯕꯅꯤ ꯄꯥꯝꯃꯨꯕꯅꯤ ꯃꯔꯝꯁꯨ ꯅꯪꯗꯤ ꯃꯣꯛꯄꯅꯤ ꯑꯩꯅ ꯈꯤꯇꯪꯒ ꯀꯦꯖꯕꯁꯤꯗ ꯄꯩꯊꯣꯛ ꯄꯩꯁꯤꯟꯒ ꯇꯧꯔꯤ ꯃꯥꯜꯂꯦ